ꯀꯥꯏꯗꯅꯣ ꯕꯤꯌꯣꯁꯤꯗ ꯁꯥ ꯌꯦꯡꯕ꯭ꯔꯥ ꯁꯥ ꯁꯦꯝꯕ ꯑꯣ ꯁꯟ ꯀꯦꯖꯤ ꯑꯃ ꯂꯦꯛꯁꯦ ꯖꯦꯀꯣꯕꯅ ꯍꯌꯦꯡꯅ ꯑꯥꯗꯩ ꯑꯗꯨꯝ ꯆꯥꯎꯔꯁꯦ ꯉꯁꯤꯗꯤ ꯅꯄꯨꯟꯁꯤꯒꯤ ꯆꯥꯗ꯭ꯔꯤꯕ ꯃꯍꯥꯎ ꯂꯣꯏ ꯈꯪꯍꯜꯂꯒꯦ ꯌꯥꯏ ꯇꯥꯃꯣ ꯌꯥꯅꯤ ꯅꯪ ꯆꯦꯟꯈꯤꯕꯗꯤ ꯌꯥꯔꯣꯏꯀꯣ ꯍꯥꯏꯍꯧꯔꯤꯁꯤꯅꯤ ꯃꯈꯣꯏ ꯑꯅꯤ ꯑꯋꯥꯡ ꯕꯤꯌꯨꯁꯤꯗ ꯌꯧꯔꯛꯏ ꯁꯟ ꯀꯛꯐꯝ ꯗꯨꯀꯥꯟ ꯑꯃꯗ ꯀꯨꯝꯊꯔꯒ ꯂꯩꯔꯤꯉꯩꯗ ꯅꯥꯀꯟꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯕꯥꯏ ꯖꯦꯀꯣꯕ ꯐꯠ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯉꯨꯕꯗ ꯑꯦ ꯕꯥꯏ ꯑꯦꯟꯗꯤꯅ ꯁꯔꯒꯤ ꯃꯆꯥꯗꯨꯔꯥ ꯃꯥꯅꯦ ꯀꯩꯗꯧꯔꯝꯃꯤꯅꯣ ꯁꯟ ꯑꯁꯦꯝꯕ ꯂꯩꯕ ꯂꯥꯛꯄꯅꯦ ꯗ꯭ꯌꯨꯇꯤ ꯇꯥꯕ꯭ꯔꯥ ꯇꯥꯗꯦꯗ ꯏꯃꯥꯟꯅꯕ ꯑꯃꯒ ꯁꯨꯝ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯅꯨꯡꯉꯥꯏꯊꯣꯛꯀꯦꯅ ꯂꯥꯛꯄꯅꯦ ꯑꯁ ꯑꯉꯥꯡ ꯌꯥꯎꯔꯤꯀꯣ ꯈꯪꯉꯤꯗ ꯑꯗꯣ ꯀꯩꯅꯣ ꯁꯟ ꯂꯩꯕꯕꯨ ꯑꯁꯨꯛ ꯂꯥꯞꯅ ꯂꯥꯛꯏꯗꯦ ꯅꯒꯝꯄꯥꯜꯗ ꯐꯪꯗꯕ ꯀꯩꯕꯨ ꯂꯩꯒꯦ ꯑꯦꯔꯥ ꯍꯥꯏꯐꯦꯠ ꯀꯣꯏꯊꯣꯛꯎꯕꯅꯦ ꯑꯗ ꯁꯟ ꯂꯩꯈꯤꯁꯦꯅ ꯂꯥꯛꯄꯅꯦ ꯑꯣ ꯑꯗꯣ ꯑꯉꯥꯡꯁꯦ ꯁꯨꯝꯕꯤꯔꯝꯃꯒꯦ ꯔꯥꯎꯟ ꯑꯃ ꯄꯥꯏꯔꯨꯈꯣꯗꯅ ꯅꯠꯇꯦ ꯚꯥꯏ ꯑꯩ ꯑꯗꯨꯒꯨꯝꯕ ꯊꯥꯗꯣꯛꯄ ꯀꯨꯏꯔꯦ ꯑꯦꯔꯥ ꯅꯨꯄꯥꯅꯕꯨ ꯂꯥꯎꯁꯦ ꯑꯩ ꯀꯣꯡꯒꯦ ꯑꯁ ꯌꯥꯔꯦ ꯚꯥꯏ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯅꯤ ꯂꯧꯕꯤꯔꯛꯀꯦ ꯌꯨꯝꯗ ꯍꯣꯠꯅꯧꯔꯣ ꯖꯦꯀꯣꯕꯁꯨ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯔꯣꯖꯔꯗꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯖꯩ ꯍꯣꯏꯁꯦ ꯁ꯭ꯋꯥꯏꯗꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯉꯥꯡ ꯌꯥꯎꯕꯅꯤꯅ ꯑꯦꯟꯗꯤꯅ ꯂꯩꯔꯝꯃꯣ ꯑꯩ ꯂꯧꯕꯤꯔꯛꯀꯦ ꯈꯔ ꯀꯟꯅ ꯇꯧꯔꯧꯔꯥ ꯖꯦꯀꯣꯕ ꯅꯣꯛꯂꯒ ꯌꯥꯗꯦ ꯑꯩꯗ ꯑꯦꯟꯗꯤꯁꯨ ꯖꯦꯀꯣꯕꯀꯤ ꯌꯨ ꯂꯧꯕ ꯆꯠꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯁꯨ ꯁꯟ ꯑꯁꯦꯝꯕ ꯂꯧꯅꯕ ꯉꯥꯏꯔꯝꯃꯤ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯑꯦꯟꯗꯤꯗꯨ ꯈꯥꯎ ꯑꯃꯗ ꯌꯨ ꯕꯣꯇꯜ 2 ꯄꯨꯔꯛꯏ ꯁꯦꯕꯥꯏ ꯅꯣꯡꯁꯥꯅ ꯃꯌꯥꯛ ꯑꯗꯨꯛ ꯊꯨꯅ ꯆꯝꯃꯛꯑꯗꯤ ꯀꯪꯂꯩꯄꯥꯛꯁꯤꯗꯤ ꯀꯅꯥꯅ ꯀꯟꯕꯤꯗꯧꯔꯦ ꯑꯩꯈꯣꯏ ꯃꯌꯥꯛ ꯆꯝꯕ ꯌꯥꯗ꯭ꯔꯤꯀꯣ ꯅꯍꯥ ꯑꯣꯏꯔꯤ ꯃꯤ ꯈꯔ ꯂꯧꯔꯝꯈꯤꯁꯦ ꯖꯦꯀꯣꯕꯁꯨ ꯅꯣꯛꯂꯒ ꯄꯨꯟꯁꯤꯁꯦ ꯑꯃꯨꯛ ꯆꯝꯅ ꯍꯤꯡꯂꯁꯤꯔꯥꯅ ꯈꯜꯂꯝꯕꯅꯦ ꯌꯥꯗꯦ ꯀꯥꯏꯗꯩ ꯀꯣꯟꯅ ꯑꯍꯜ ꯑꯣꯏꯔꯀꯥꯟꯗ ꯆꯝꯗꯧꯅꯦ ꯍꯧꯖꯤꯛ ꯃꯗꯨ ꯌꯥꯗ꯭ꯔꯤꯀꯣ ꯑꯃꯨꯛꯇꯪ ꯄꯣꯛꯄ ꯃꯄꯣꯛꯁꯤꯗ ꯈꯔ ꯅꯩꯔꯝꯈꯤꯁꯦ ꯅꯪ ꯌꯥꯎꯗꯕꯁꯦ ꯑꯩꯗꯤ ꯏꯍꯥꯡ ꯍꯥꯡꯉꯤꯕꯅꯦ ꯀꯩꯁꯨ ꯀꯨꯏꯔꯣꯏꯗ ꯚꯥꯏ ꯆꯍꯤ 2 ꯃꯨꯛꯇ ꯉꯥꯏꯔꯤ ꯈꯪꯍꯧꯔꯔꯣꯏ ꯑꯩ ꯑꯃꯨꯛ ꯐꯣꯔꯁꯇ ꯍꯜꯂꯛꯈꯤꯅꯤ ꯅꯪ ꯍꯜꯂꯛꯄꯅꯦ ꯑꯩꯈꯣꯏꯅ ꯉꯥꯏꯔꯤꯕꯁꯦ ꯑꯗꯣ ꯆꯝꯐꯨꯠ ꯑꯣꯏꯔꯒꯗꯤ ꯍꯜꯂꯛꯀꯅꯨꯀꯣ ꯑꯞꯒ꯭ꯔꯦꯗ ꯇꯧꯔꯣ ꯍꯤꯁ ꯍꯣꯏ ꯚꯥꯏ ꯍꯤꯗꯥꯛꯁꯨ ꯂꯩꯕꯤꯔꯦ ꯑꯗꯨꯗꯤ ꯆꯠꯂꯨꯈꯤꯒꯦ ꯂꯩꯍꯧꯔꯦ ꯃꯈꯣꯏ ꯑꯅꯤꯁꯨ ꯁꯟ ꯂꯩꯔꯒ ꯍꯜꯂꯛꯃꯤꯟꯅꯔꯦ ꯒꯥꯔꯤ ꯃꯅꯨꯡꯗꯅꯤ ꯔꯣꯖꯔꯅ ꯑꯩ ꯄꯥ ꯌꯥꯝ ꯁꯥꯏꯌꯦ ꯅꯃꯥꯟꯅꯕꯗꯣ ꯀꯩꯗꯧꯔꯒꯦ ꯃꯤꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯩ ꯍꯣꯏ ꯑꯩꯒꯤ ꯕꯦꯁ ꯐ꯭ꯔꯦꯟꯅ ꯑꯩ ꯀꯩꯗꯧꯅꯨꯡꯗ ꯃꯥꯡꯍꯜꯂꯣꯏꯀꯣ ꯅꯪ ꯈꯪꯄꯣꯟꯇꯦ ꯌꯨꯒꯁꯦ ꯅꯝꯗꯅ ꯄꯤꯇꯛ ꯇꯧꯔꯦ ꯇꯥꯃꯣ ꯅꯪ ꯍꯥꯟꯅ ꯌꯨ ꯊꯛꯑꯝꯕ꯭ꯔꯣ ꯖꯦꯀꯣꯕꯅ ꯑꯦꯗꯤꯛ ꯆꯨꯕꯤꯗ꯭ꯔ ꯂꯣꯏꯔꯦ ꯅꯤꯁꯥ ꯍꯥꯏꯁꯤꯗꯤ ꯂꯣꯏꯅ ꯃꯍꯥꯎ ꯇꯪꯗꯧꯅꯦ ꯅꯤꯁꯥꯅ ꯏꯁꯥꯗꯒꯤ ꯉꯝꯂꯒ ꯆꯠꯈꯤꯕꯗꯨꯗꯤ ꯑꯩ ꯄꯥꯝꯗꯦ ꯑꯗꯨꯅꯕꯨ ꯅꯪꯅ ꯌꯨ ꯊꯛꯄꯗ ꯑꯩꯅ ꯆꯩꯗ꯭ꯔꯤꯗꯨꯅꯦ ꯔꯣꯖꯔꯅ ꯑꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯇꯥꯃꯣ ꯅꯪꯁꯦ ꯉꯥꯎꯁꯤꯟꯅꯔꯛꯄ꯭ꯔꯣ ꯅꯪꯒꯤ ꯆꯍꯤ ꯃꯇꯥꯡꯗꯣ ꯀꯥꯜꯂꯒ ꯂꯥꯛꯇꯦ ꯃꯥꯒꯤ ꯆꯍꯤ ꯃꯇꯥꯡꯒꯤ ꯇꯥꯡꯀꯛ ꯅꯥꯏꯅ ꯑꯩꯁꯨ ꯉꯥꯎꯔꯛꯑꯦ ꯂꯥꯡꯉꯛꯑꯦ ꯅꯨꯄꯤꯗꯤ ꯀꯌꯥꯃꯨꯛ ꯀꯣꯏꯔꯛꯀꯦ ꯑꯗꯩꯗꯤ ꯆꯩꯂꯥꯛꯑꯅꯤ ꯁꯨꯝ ꯍꯪꯕꯅꯤꯗ ꯑꯗꯣ ꯇꯥꯃꯣ ꯉꯁꯥꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎꯗꯣ ꯑꯩꯈꯣꯏꯅꯤ ꯀꯣꯏꯔꯁꯤꯔꯥ ꯑꯕꯦꯝ ꯅꯨꯡꯁꯤꯅꯔꯛꯅꯕ ꯋꯥꯔꯤ ꯂꯤꯕꯤꯒꯦ ꯈꯟꯕꯁꯦ ꯀꯗꯥꯏꯗꯒꯤꯅꯣ ꯐꯔꯛꯇ ꯍꯦꯔꯣꯅꯤ ꯑꯃꯃꯨꯛ ꯊꯣꯔꯛꯇꯅ ꯃꯦꯂꯥ ꯇꯥꯗꯧꯔꯦ ꯑꯩꯗꯤ ꯅꯪ ꯁꯦꯟꯅꯕ꯭ꯔꯥ ꯍꯥꯏꯕꯨ ꯍꯥꯟꯅꯩ ꯐꯤꯕꯝꯗ ꯍꯟꯖꯤꯟꯗꯧꯔꯦ ꯑꯁ ꯑꯕꯦꯝ ꯑꯃꯨꯛ ꯄꯜꯂꯛꯑꯦ ꯅꯠꯇꯦ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯕꯨ ꯑꯕꯦꯝꯗ ꯂꯣꯏꯁꯤꯜꯂꯣ ꯍꯥꯏꯔꯣ ꯖꯦꯀꯣꯕ ꯅꯣꯛꯊꯣꯔꯛꯏ ꯍꯣꯏꯗ ꯑꯩꯅ ꯍꯥꯏꯈꯤꯕ ꯋꯥꯗꯤ ꯉꯥꯛꯇꯅ ꯇꯣꯛꯑꯣꯏ ꯅꯪꯕꯨ ꯑꯐꯕ ꯃꯤ ꯑꯣꯏꯅꯕꯁꯨ ꯍꯣꯠꯅꯅꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯐ ꯐꯠꯇꯁꯨ ꯂꯣꯏꯅ ꯇꯥꯛꯄꯤꯅꯤ ꯀꯣꯏꯌꯨ ꯑꯦꯅꯤ ꯍꯥꯏꯗꯥꯏ ꯀꯣꯛꯈꯥꯏꯌꯨ ꯑꯗꯨꯅꯦꯕ ꯑꯗꯨ ꯇꯥꯃꯣꯗꯤ ꯑꯩꯗꯤ ꯀꯌꯥ ꯏꯟꯇꯔꯦꯁ ꯂꯩꯇꯦꯗ ꯃꯁꯛꯄꯨꯗꯤ ꯐꯖꯩ ꯆꯨꯝ ꯐꯤꯔꯥꯟ ꯆꯥꯏ ꯑꯩꯅ ꯑꯦꯅꯤ ꯀꯣꯏꯔꯒ ꯗꯦꯠ ꯆꯠꯄꯗ ꯇꯥꯃꯣꯁꯨ ꯌꯥꯎꯒꯦ ꯍꯥꯏꯔꯛꯀꯅꯤ ꯑꯗꯒꯤ ꯇ꯭ꯋꯤꯟꯁꯀꯤ ꯍꯧꯅꯕꯤ ꯃꯆꯤꯟ ꯃꯅꯥꯎ ꯍꯧꯅ ꯂꯥꯛꯀꯅꯤ ꯑꯩꯈꯣꯏ ꯑꯅꯤ ꯀꯣꯏꯅꯕ ꯎꯔꯒ ꯏꯜꯁꯤ ꯅꯨꯡꯉꯥꯏꯔꯣꯏꯗ ꯑꯣ ꯑꯦꯜꯁꯤꯒꯤꯁꯨ ꯅꯪꯅ ꯋꯥꯕꯤꯔꯤꯕ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯅꯤꯃꯛ ꯀꯣꯏꯔꯣꯗꯅ ꯅꯨꯄꯤ 50 ꯂꯧꯅꯤ ꯍꯥꯏꯗꯥꯏ ꯑꯁ ꯑꯃꯨꯛ ꯍꯧꯔꯦ ꯒꯣꯂꯥꯏ ꯂꯩꯔꯛꯄꯗ ꯑꯦꯛꯇꯤꯚꯥ ꯊꯧꯔꯛꯄ ꯃꯤ ꯑꯃꯗ ꯍꯥꯏꯐꯦꯠ ꯊꯦꯡꯖꯤꯜꯂꯨꯏ
ꯂꯥꯜꯂꯤꯕꯗꯨ ꯒꯣꯂꯥꯏ ꯂꯩꯔꯛꯄꯗ ꯂꯝꯕꯤ ꯂꯥꯟꯅ ꯊꯧꯔꯛꯄ ꯒꯥꯔꯤ ꯃꯆꯥꯗꯨꯅꯤ꯫ ꯒꯥꯔꯤꯗꯨꯒ ꯄꯨꯂꯞ ꯂꯣꯡꯅ ꯂꯩꯕꯗꯨꯗ ꯅꯨꯄꯥ ꯑꯅꯤꯃꯛ ꯄꯥꯈꯠꯅ ꯀꯨꯝꯊꯔꯛꯏ꯫ ꯖꯦꯀꯣꯕꯅ ꯒꯥꯔꯤꯗꯨ ꯆꯤꯡꯈꯠꯂꯤ, ꯔꯣꯖꯔꯅ ꯅꯨꯄꯤꯗꯨꯕꯨ ꯆꯤꯡꯈꯠꯄꯤ꯫ ꯁꯣꯛꯄ꯭ꯔꯣ? ꯅꯨꯄꯤꯗꯨ ꯍꯦꯝꯂꯦꯠ ꯂꯧꯊꯣꯔꯛꯏ, ꯑꯗꯨꯒ ꯐꯅꯦꯛꯇꯨ ꯈꯤꯇꯪ ꯇꯥꯈꯠꯂꯒ ꯑꯁꯣꯛꯄꯗꯨ ꯌꯦꯡꯖꯩ꯫ ꯖꯦꯀꯣꯕꯅ ꯃꯥꯒꯤ ꯋꯥꯂꯦꯠꯇꯒꯤ ꯕꯦꯅꯦꯠꯇꯨ ꯂꯧꯊꯣꯛꯂꯒ ꯅꯞꯄꯤꯔꯝꯃꯤ꯫ ꯅꯨꯄꯤꯗꯨꯅ ꯗꯥꯀꯣ? ꯖꯦꯀꯣꯕ ꯅꯨꯄꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯀꯅꯥ? ꯅꯨꯄꯤꯗꯨ ꯅꯣꯛꯃꯤ꯫ ꯑꯩꯅꯦ, ꯊꯥꯖꯅꯦ, ꯊꯥꯏꯅ ꯇꯥꯏꯅꯤꯇꯣꯠꯇ ꯇꯝꯃꯛꯄꯗꯣ꯫ ꯖꯦꯀꯣꯕ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯑꯣ, ꯊꯥꯖ, ꯈꯪꯉꯦ, ꯂꯩꯁꯥꯕꯤ ꯐꯥꯔꯝꯃꯦ꯫ ꯑꯦ, ꯃꯤꯕꯨ ꯁꯨꯝ ꯑꯉꯥꯡ ꯑꯣꯏ ꯂꯩ ꯌꯥꯒꯗ꯭ꯔꯣ? ꯆꯨꯝꯃꯤꯅꯦ ꯑꯗꯨꯁꯨ꯫ ꯑꯗꯣ ꯑꯇꯩ ꯀꯥꯏꯗ ꯁꯣꯛꯀꯦ? ꯑꯇꯩꯗꯤ ꯁꯣꯛꯇ꯭ꯔꯦ꯫ ꯑꯗꯣ ꯅꯪꯅ ꯂꯥꯟꯕꯅꯤꯀꯣ? ꯑꯩꯅ ꯕ꯭ꯔꯦꯛ ꯐꯥꯔꯝꯗꯗꯤ ꯅꯪ ꯁꯤꯗꯒꯤ ꯍꯦꯟꯅ ꯁꯣꯛꯑꯝꯒꯅꯤ꯫ ꯁꯣꯔꯤꯗ꯫ ꯅꯁꯥ ꯏꯄꯥ ꯄꯥꯈꯩ ꯒꯥꯔꯤꯅ ꯍꯦꯛ ꯉꯝꯃꯗꯅ ꯅꯪꯕꯨ ꯀꯥꯏꯗ ꯆꯠꯇꯣꯏꯅꯣ? ꯏꯃꯥꯟꯅꯕꯤ ꯍꯣꯏꯗ ꯆꯠꯂꯨꯕꯅꯦ, ꯌꯨꯝꯗ ꯍꯜꯂꯒꯦꯅ ꯊꯣꯔꯛꯄꯅꯦ꯫ ꯑꯣ, ꯅꯪ ꯊꯥꯡꯃꯩꯕꯟꯗꯒꯤ ꯅꯠꯇ꯭ꯔꯣ? ꯃꯥꯅꯦ꯫ ꯐꯔꯦ, ꯗꯗꯥ ꯊꯤꯟꯕꯤꯔꯝꯃꯒꯦ ꯂꯥꯛꯑꯣ꯫ ꯑꯣꯏ, ꯔꯣꯖꯔ, ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯊꯧꯕꯤꯔꯛꯑꯣ꯫ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯔꯣꯖꯔꯗꯤ ꯃꯤꯠ ꯅꯥꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯈꯔꯒ ꯁꯥꯎꯅꯤꯡꯉꯤꯉꯩꯗꯨꯗ ꯒꯥꯔꯤ ꯃꯆꯥꯗꯨ ꯊꯧꯔꯛꯑꯣ ꯍꯥꯏꯕꯗꯨꯗ ꯐꯅꯤ ꯕꯣꯁ, ꯅꯅꯥꯏ ꯊꯧꯖꯔꯛꯀꯦ꯫ ꯖꯦꯀꯣꯕꯅ ꯃꯈꯨꯠ ꯁꯝꯕꯤꯔꯒ ꯊꯥꯖꯕꯨ ꯃꯃꯥꯡꯗ ꯇꯣꯡꯍꯜꯂꯤ, ꯑꯗꯨꯒ ꯔꯣꯖꯔꯅ ꯒꯥꯔꯤ ꯃꯆꯥꯗꯨ ꯊꯧꯔꯒ ꯃꯅꯤꯡꯗ ꯏꯟꯅꯔꯛꯏ꯫ ꯖꯦꯀꯣꯕꯅ ꯀꯩ ꯍꯣꯠꯅꯔꯤꯒꯦ? ꯊꯥꯖꯅ ꯀꯣꯂꯦꯖ ꯇꯝꯃꯤꯌꯦ ꯗꯥꯀꯣ꯫ ꯁꯦꯃꯤꯁꯇꯔ ꯀꯌꯥꯅꯣ? 5th ꯁꯦꯝ ꯀꯥꯗꯣꯏꯅꯤ꯫ ꯑꯣꯍꯣ, ꯂꯩꯁꯥꯕꯤꯒ ꯐꯥꯔꯝꯕꯁꯤꯗ ꯌꯥꯝꯅꯁꯨ ꯐꯖꯊꯣꯛꯑꯝꯃꯦ꯫ ꯑꯗꯨ ꯗꯥꯀꯣ, ꯆꯦ ꯊꯣꯏꯕꯤꯗꯤ ꯀꯝꯗꯧꯈ꯭ꯔꯒꯦ? ꯊꯥꯏꯅꯒꯤ ꯂꯩꯔꯥꯡ ꯑꯃꯟꯕꯤꯗꯨꯕꯨ ꯅꯤꯡꯁꯤꯡꯗ꯭ꯔꯦꯗ꯫ ꯑꯌꯥ, ꯊꯥꯏꯅꯗꯤ ꯗꯥꯀꯣꯕꯅ ꯌꯥꯝ ꯇꯥꯟꯅꯖꯗꯥꯏꯅꯦ꯫ ꯃꯇꯝꯒꯤ ꯑꯍꯣꯡꯕꯗ ꯃꯥꯒ ꯂꯣꯏ ꯀꯥꯎꯈ꯭ꯔꯦ꯫ ꯗꯥꯀꯣꯕ ꯍꯧꯖꯤꯛ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯕꯣ? ꯊꯤꯗ꯭ꯔꯤꯗ ꯀꯥꯏꯗꯩꯅꯣ? ꯑꯣ, ꯀꯃꯥꯟꯗꯣ ꯖꯦꯀꯣꯕ ꯀꯥꯏꯅ ꯃꯌꯥꯝꯅ ꯍꯦꯛ ꯍꯥꯏꯅꯕꯗꯣ, ꯑꯩꯁꯨ ꯃꯤꯡꯕꯨꯗꯤ ꯇꯥꯕ, ꯁꯛꯇꯤ ꯈꯪꯗꯕ, ꯀꯣꯟꯅ ꯈꯪꯂꯀꯥꯟꯗ ꯉꯛꯄꯁꯤꯗꯤ꯫ ꯀꯩꯒꯤ ꯉꯛꯏꯕ? ꯌꯥꯝ ꯁꯥꯊꯤ ꯍꯥꯏꯅꯕ, ꯑꯗ ꯗꯥꯀꯣꯕꯇꯤ ꯑꯩꯉꯣꯟꯗ ꯅꯍꯥꯟꯋꯥꯏ ꯌꯥꯝ ꯂꯨꯅ ꯇꯧꯕꯤꯗꯅ ꯀꯩꯝ ꯁꯥꯊꯤꯗꯦꯗꯅ꯫ ꯑꯩꯅ ꯅꯨꯡꯁꯤꯕ ꯃꯤꯗꯗꯤ ꯁꯥꯊꯤꯗꯦꯗ꯫ ꯔꯣꯖꯔꯅ ꯃꯅꯤꯡꯗꯩ ꯑꯁꯤꯁꯨ ꯊꯥꯏꯅ ꯀꯣꯏꯅꯔꯤꯃꯤ ꯃꯥꯜꯂꯦ꯫ ꯃꯆꯟ ꯅꯨꯄꯤ ꯀꯣꯏꯒꯦꯗꯤ ꯌꯥꯗꯕ ꯃꯤꯒꯤ ꯃꯆꯟ ꯃꯆꯦ ꯀꯌꯥꯅꯣ ꯌꯦꯡꯉꯣ ꯃꯥꯅ ꯀꯣꯏꯔꯝꯃꯤꯁꯦ, ꯈꯪꯅꯤꯗꯅ꯫ ꯊꯥꯖ ꯍꯧꯖꯤꯛꯇꯤ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤꯅ ꯖꯦꯀꯣꯕꯄꯨ ꯑꯃꯨꯛꯇꯪ ꯊꯦꯡꯅꯖꯒꯦ ꯉꯥꯏꯔꯛꯄꯗꯨ ꯗꯥꯎ ꯌꯥꯕ ꯍꯥꯏꯒꯗ꯭ꯔꯥ ꯉꯁꯤ ꯊꯦꯡꯅꯕ ꯑꯁꯤꯗ ꯍꯥꯏꯐꯝ ꯈꯪꯗꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯖꯦꯀꯣꯕꯇꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯗꯤ ꯑꯍꯜ ꯑꯣꯏꯔꯕꯁꯤꯡꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯛꯄ ꯃꯤꯑꯣꯏꯅꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯀ꯭ꯂꯥꯁ 9-10 ꯀꯥꯔꯛꯄ ꯁ꯭ꯋꯥꯏꯗ ꯊꯥꯖꯅ ꯀ꯭ꯂꯥꯁ 1-2 ꯀꯥꯔꯛꯄ ꯃꯇꯝꯅꯤ꯫ ꯊꯥꯖꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯅ ꯁ꯭ꯀꯨꯜꯗ ꯂꯣꯏꯅꯕꯤꯈꯤ꯫ ꯅꯨꯡꯇꯤꯒꯤ ꯖꯦꯀꯣꯕꯅ ꯊꯥꯖꯕꯨ ꯑꯆꯥꯄꯣꯠ ꯂꯩꯕꯤꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯀꯩꯁꯨ ꯈꯜꯂꯨꯗ꯭ꯔꯕꯁꯨ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗꯗꯤ ꯊꯥꯖꯅ ꯖꯦꯀꯣꯕꯄꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯗꯥꯀꯣ, ꯑꯁꯤꯗꯅꯦ꯫ ꯖꯦꯀꯣꯕ ꯒꯥꯔꯤꯗꯨ ꯈꯥꯝꯃꯤ, ꯔꯣꯖꯔꯁꯨ ꯈꯥꯝꯃꯤ꯫ ꯖꯦꯀꯣꯕꯅ ꯑꯩ ꯏꯟꯖꯤꯟꯕꯤꯔꯛꯀꯦ꯫ ꯍꯣꯏ ꯗꯥꯀꯣ꯫ ꯔꯣꯖꯔꯅ ꯇꯞꯅ ꯍꯣꯏ ꯗꯥꯀꯣ꯫ ꯔꯣꯖꯔꯗꯩ ꯒꯥꯔꯤꯗꯨ ꯂꯧꯔꯒ ꯖꯦꯀꯣꯕꯅ ꯏꯟꯖꯤꯟꯒꯦ ꯇꯧꯕꯒ ꯔꯣꯖꯔꯅ ꯇꯞꯅ ꯐꯣꯟ ꯅꯝꯕꯔ ꯂꯧꯔꯛꯑꯣ꯫ ꯈꯨꯄꯥꯛ ꯆꯥꯅꯤ꯫ ꯅꯪ ꯁꯥꯏꯔꯣ? ꯑꯗꯨꯃꯥꯏꯅ ꯈꯜꯂꯁꯨ ꯌꯥꯏ꯫ ꯏꯁ, ꯑꯁꯤ ꯂꯩꯕꯒꯤꯅꯤꯗꯅ ꯏꯜꯁꯤ ꯀꯣꯏꯌꯨ ꯌꯥꯗ꯭ꯔꯤꯁꯦ꯫ ꯍꯧꯖꯤꯛ ꯑꯩ ꯇꯣꯂꯣꯞꯁꯦ 1 ꯂꯥꯈꯅꯤ ꯅꯣꯏ ꯐꯥꯗꯔꯅ ꯄꯤꯔꯤꯁꯦ, ꯑꯗꯒꯤ ꯏꯁꯥꯒꯤ 60K ꯊꯥꯒꯤ ꯐꯪꯖꯩ, ꯑꯗꯨꯅ ꯅꯨꯄꯤ 10ꯃꯨꯛꯇꯤ ꯀꯣꯏꯗꯧꯔꯤꯕꯅꯤ꯫ ꯔꯣꯖꯔꯅ ꯏꯃꯥꯏꯄꯦꯝꯃ, ꯂꯣꯏꯔꯦꯍꯦ꯫ ꯖꯦꯀꯣꯕꯅ ꯑꯍꯧꯗ ꯉꯥꯏꯔꯤ, ꯂꯣꯏꯅꯔꯒ ꯑꯩꯒꯤ ꯒꯨꯟ ꯃꯌꯦꯛ ꯁꯦꯡꯉꯛꯈꯤꯅꯤ꯫ ꯅꯪ ꯉꯁꯤꯗꯤ ꯊꯥꯕꯤꯔꯕꯅꯤ, ꯅꯠꯇ꯭ꯔꯗꯤ ꯅꯨꯄꯤꯗ ꯄꯤꯖꯊꯣꯛꯀꯗꯕꯅꯤ꯫ ꯔꯣꯖꯔꯅ ꯀꯩꯕꯣ? ꯋꯥꯔꯤꯅꯤ, ꯂꯩꯔꯝꯃꯣ ꯒꯥꯔꯤ ꯃꯅꯨꯡꯗ꯫ ꯀꯌꯥꯝ ꯀꯨꯏꯔꯛꯀꯗꯣꯏꯅꯣ? ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯣ꯫ ꯀꯔꯤ ꯑꯃꯨꯛ ꯋꯥꯠꯂꯤꯒꯦ? ꯒꯥꯔꯤ ꯃꯅꯤꯡꯗ ꯖꯨꯖꯥ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯏꯗꯨꯕꯨ ꯄꯦꯟꯗ꯭ꯔꯤꯕꯣ? ꯅꯪ ꯈꯪꯄꯣꯟꯇꯦ꯫ ꯊꯥꯖꯅ ꯗꯥꯀꯣ, ꯑꯧ ꯂꯥꯛꯑꯦ꯫
ꯊꯥꯖꯒꯤ ꯃꯃꯥꯅ ꯀꯃꯥꯟꯗꯣ ꯖꯦꯀꯣꯞ ꯅꯠꯇ꯭ꯔꯣ? ꯑꯧ ꯃꯥꯅꯤ ꯏꯃꯥ꯫ ꯔꯣꯖꯔꯅ ꯇꯞꯅ ꯃꯤꯠꯅꯥꯏꯠ ꯖꯦꯀꯣꯞ꯫ ꯑꯗꯨ ꯍꯥꯏꯔꯒ ꯒꯥꯔꯤ ꯃꯅꯨꯡꯗ ꯇꯣꯡꯈ꯭ꯔꯤ꯫ ꯖꯦꯀꯣꯞꯁꯨ ꯊꯥꯖꯒꯤ ꯒꯥꯔꯤꯗꯨ ꯃꯅꯨꯡꯗ ꯏꯟꯁꯤꯟꯕꯤꯔꯛꯏ꯫ ꯗꯥꯀꯣ ꯆꯥ ꯊꯛꯈꯤꯁꯦ꯫ ꯅꯣꯡꯃ ꯂꯥꯛꯀꯦ ꯑꯗꯨꯒ ꯊꯛꯑꯒꯦ꯫ ꯑꯗꯨ ꯗꯥꯀꯣ ꯐꯣꯟ ꯅꯝꯕꯔ ꯄꯤꯔꯝꯃꯣ꯫ ꯖꯦꯀꯣꯞꯅ ꯋꯥꯂꯦꯠꯇꯒꯤ ꯀꯥꯔꯗ ꯑꯃ ꯂꯧꯊꯣꯛꯑꯒ ꯄꯤꯔꯝꯃꯤ꯫ ꯁꯦ꯫ ꯊꯥꯖ ꯀꯥꯔꯗꯇꯨ ꯂꯧꯁꯤꯜꯂꯤ꯫ ꯐꯣꯟ ꯇꯧꯔꯛꯀꯦꯀꯣ꯫ ꯇꯧꯔꯣ꯫ ꯑꯗꯨꯗꯤ ꯆꯠꯂꯨꯈꯤꯒꯦꯀꯣ ꯏꯃꯥ, ꯆꯠꯂꯨꯈꯤꯒꯦ꯫ ꯌꯧꯔꯣ ꯌꯧꯔꯣ, ꯅꯣꯡꯃ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯁꯤ꯫ ꯍꯣꯏ ꯏꯃꯥ꯫ ꯖꯦꯀꯣꯞ ꯅꯣꯡꯃꯤ ꯊꯣꯔꯛꯄꯗ ꯅꯨꯄꯤ ꯑꯃꯅ ꯗꯥꯀꯣ꯫ ꯖꯦꯀꯣꯞ ꯐꯠ ꯂꯩꯊꯣꯛꯏ꯫ ꯑꯦ ꯗꯥꯏꯅꯥ꯫ ꯗꯥꯏꯅꯥꯅ ꯊꯥꯖꯣꯏꯗ ꯂꯥꯛꯏꯔꯣ? ꯖꯦꯀꯣꯞꯅ ꯑꯥꯎ, ꯀꯨꯏꯔꯕꯩ ꯇꯨꯡꯗ ꯉꯁꯤꯗꯤ ꯊꯦꯡꯅꯔꯦ ꯑꯃꯨꯛ꯫ ꯑꯣ, ꯅꯪꯁꯨ ꯂꯩꯁꯥꯕꯤ ꯐꯥꯔꯝꯃꯦꯅ꯫ ꯑꯦ ꯐꯥꯗ꯭ꯔꯗꯤ ꯀꯩꯅꯣ? ꯀꯩ ꯍꯣꯠꯅꯔꯤꯒꯦ? MA ꯑꯔꯣꯏꯕꯅꯦ꯫ ꯑꯣ, ꯑꯗꯣ ꯅꯣꯡꯃ ꯊꯥꯖ ꯍꯣꯏꯗ ꯂꯥꯛꯀꯦ, ꯅꯪꯁꯨ ꯂꯥꯛꯑꯣ꯫ ꯌꯥꯏꯌꯦ, ꯊꯥꯖꯁꯦ ꯗꯥꯀꯣꯞ ꯑꯗꯨꯝ ꯃꯤꯁ ꯇꯧꯏ ꯍꯥꯏꯕꯅꯦ꯫ ꯅꯪꯗꯤ ꯃꯤꯁ ꯇꯧꯗ꯭ꯔꯣ? ꯀꯩ ꯋꯥꯅꯣꯅꯦ, ꯃꯇꯝ ꯑꯃꯗ ꯗꯥꯀꯣꯞ ꯉꯥꯎꯗꯕ ꯀꯅꯥꯕꯨ ꯂꯩꯒꯦ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯗ? ꯑꯦꯁ, ꯑꯉꯥꯡꯅ ꯆꯩ ꯆꯥꯅꯤ꯫ ꯑꯗꯣ ꯆꯦ ꯊꯣꯏꯕꯤꯗꯤ? ꯑꯦꯛꯁꯄꯤꯌꯔ ꯑꯣꯏꯈ꯭ꯔꯦ꯫ ꯀꯩꯅꯣ ꯍꯥꯏꯁꯦ, ꯁꯤꯈ꯭ꯔꯕꯣ? ꯖꯦꯀꯣꯞ ꯅꯧꯊꯣꯔꯛꯏ꯫ ꯈꯪꯗꯦꯗ, ꯃꯥꯒ ꯅꯤꯡꯁꯤꯡꯗ꯭ꯔꯦ꯫ ꯑꯣꯍꯣ, ꯑꯇꯣꯞꯄ ꯈꯪꯅꯔꯕꯣ? ꯈꯪꯅꯗꯦ, ꯅꯪꯒ ꯑꯣꯏꯅ ꯈꯪꯅꯔꯁꯤꯔꯣ? ꯗꯥꯏꯅꯥ ꯏꯀꯥꯏꯔꯞ ꯑꯁ ꯌꯥꯏꯍꯦ꯫ ꯌꯥꯏꯌꯦ꯫ ꯗꯥꯏꯅꯥ ꯅꯣꯛꯂꯒ ꯗꯥꯀꯣꯞ ꯊꯥꯏꯅꯒꯤ ꯆꯒꯠꯅꯕꯗꯣ ꯍꯜꯂꯝꯗ꯭ꯔꯤꯅ? ꯀꯨꯏꯔꯦꯗ ꯍꯟꯕ, ꯑꯃꯨꯛ ꯍꯧꯔꯁꯤꯔꯅ ꯈꯜꯂꯝꯃꯤꯅꯦ꯫ ꯖꯦꯀꯣꯞ ꯑꯃꯨꯛꯁꯨ ꯋꯥꯂꯦꯠꯇꯒꯤ ꯀꯥꯔꯗ ꯑꯃ ꯂꯧꯊꯣꯛꯂꯒ ꯗꯥꯏꯅꯥꯗ ꯄꯤꯔꯝꯃꯤ꯫ ꯁꯦ꯫ ꯗꯥꯏꯅꯥꯁꯨ ꯂꯧꯁꯤꯜꯂꯤ꯫ ꯑꯗꯨꯗꯤ ꯀꯣꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ, ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯍꯣꯏ ꯗꯥꯀꯣ꯫ ꯖꯦꯀꯣꯞꯅ ꯒꯥꯔꯤꯗ ꯇꯣꯡꯉꯛꯄꯒ ꯔꯣꯖꯔꯅ ꯅꯨꯄꯤ ꯈꯨꯗꯤꯡꯒꯤ ꯀꯥꯔꯗ ꯌꯦꯜꯂꯤꯔꯣ? ꯖꯦꯀꯣꯞꯅ ꯇꯨꯃꯤꯟꯅ ꯇꯣꯡꯉꯣ, ꯋꯥ ꯌꯥꯝ ꯉꯥꯡꯉꯛꯀꯅꯣ꯫ ꯐꯖꯅ ꯂꯝ ꯀ꯭ꯔꯤꯁꯅ ꯑꯣꯏꯔꯛꯄꯖꯥꯠꯅꯤ꯫ ꯑꯩ ꯂꯝ ꯀ꯭ꯔꯤꯁꯅ ꯑꯣꯏꯔꯛꯇ꯭ꯔꯤ, ꯑꯣꯏꯔꯁꯤꯔ ꯈꯜꯂꯛꯄꯅꯦ꯫ ꯀꯩꯅꯣ, ꯅꯣꯏꯒꯤ ꯀꯣꯅꯨꯡꯗ ꯂꯩꯔꯨꯔꯒ ꯊꯣꯔꯛꯄꯁꯤꯗꯤ ꯅꯨꯄꯤꯁꯤꯡꯁꯦ ꯌꯦꯡꯂꯨ ꯎꯔꯨ ꯈꯨꯗꯤꯡ ꯀꯣꯏꯅꯤꯡ ꯁꯛꯇꯥ ꯉꯥꯛꯇ ꯉꯥꯏꯔꯝꯃꯦ꯫ ꯔꯣꯖꯔ ꯉꯛꯅ ꯏꯃꯥꯏꯄꯦꯝꯃ, ꯕꯤꯁꯅꯨ, ꯑꯁꯤꯅꯁꯨ ꯉꯍꯥꯟꯈꯩ ꯂꯦꯝꯊꯨꯔꯤ ꯁꯥꯔꯤꯌꯦ꯫ ꯑꯩ ꯂꯦꯝꯕ ꯁꯥꯕ ꯅꯠꯇꯦ, ꯃꯇꯥꯡꯅ ꯃꯇꯝꯅ ꯌꯥꯈꯤꯗꯕꯩꯅꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯌꯥꯝ ꯀꯟꯅ ꯉꯥꯎꯅꯤꯡꯈꯠꯂꯛꯏꯌꯦ꯫ ꯃꯁꯦ ꯅꯪꯉꯣꯟꯗꯩ ꯂꯧꯅꯕ ꯚꯥꯏꯔꯁꯅꯦ꯫ ꯑꯔꯦ ꯇꯥꯔꯦ, ꯑꯩꯉꯣꯟꯗꯩ ꯂꯧꯅꯕ ꯀꯥꯏꯅ, ꯇꯥꯃꯣꯗꯩꯅꯦ ꯑꯩꯅ ꯂꯩꯅꯥ ꯄꯛꯏꯁꯦ꯫ ꯑꯅꯤꯗꯨ ꯒꯥꯔꯤ ꯃꯅꯨꯡꯗ ꯋꯥꯊꯤ ꯉꯥꯡꯅ ꯂꯥꯛꯄꯅ ꯃꯌꯨꯝ ꯌꯧꯔꯛꯏ꯫ ꯍꯥꯟꯅꯗꯤ ꯀꯌꯥ ꯀ꯭ꯂꯣꯁ ꯑꯣꯏꯗ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯑꯅꯤꯗꯨ ꯀꯔꯤꯃꯠꯇ ꯀꯣꯏꯅꯗ꯭ꯔꯦ꯫ ꯃꯔꯨꯞ ꯑꯃꯒꯨꯝ ꯃꯆꯤꯟ ꯃꯅꯥꯎ ꯑꯃꯒꯨꯝ ꯂꯣꯏꯅꯕ ꯍꯧꯔꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯅ ꯌꯨꯝ ꯌꯧꯔꯛꯄꯗ ꯔꯥꯖꯀꯤ ꯒꯥꯔꯤ ꯎꯕꯗꯨꯗ ꯖꯦꯀꯣꯞ ꯑꯣꯏꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯅꯄꯥ ꯂꯥꯛꯏ ꯃꯥꯜꯂꯦ꯫ ꯑꯦ, ꯅꯄꯥꯒ ꯍꯥꯏꯌꯦ꯫ ꯅꯄꯥꯕꯨꯡ ꯍꯥꯏꯕ꯫ ꯑꯁ, ꯈꯣꯟꯗꯥꯁꯤꯗꯤ꯫ ꯑꯗꯣ ꯌꯨꯁꯨ ꯁꯟꯁꯨ ꯒꯥꯔꯤ ꯃꯅꯨꯡꯗ ꯊꯅꯝꯁꯦ꯫ ꯍꯣꯏ, ꯑꯩꯕꯨꯗꯤ ꯏꯌꯥꯗ ꯌꯥꯏ, ꯃꯋꯥ ꯂꯧꯕꯤꯗꯦ꯫ ꯇꯥꯃꯣꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯁꯤꯗ ꯊꯅꯝꯃꯣ꯫ ꯑꯣꯏ ꯑꯉꯥꯡ, ꯉꯥꯎꯒꯗꯕꯅꯦ, ꯂꯥꯡꯒꯗꯕꯅꯦ꯫ ꯑꯍꯜ ꯂꯃꯟꯗ ꯊꯛꯁꯤ ꯈꯥꯁꯤ ꯀꯥꯏꯒꯅꯣ꯫ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯅꯪꯕꯨ ꯄꯣꯛꯂꯤꯕ ꯄꯥꯕꯨꯡꯅꯦ꯫ ꯇꯥꯃꯣꯅ ꯍꯥꯏꯒꯗꯕꯗꯤ ꯁꯤꯗꯩꯗꯤ ꯅꯪꯁꯨ ꯐ꯭ꯔꯤ ꯊꯥꯔꯅꯤ꯫ ꯃꯇꯝꯒꯤ ꯏꯔꯥꯡꯁꯨ ꯌꯥꯎꯗ ꯌꯥꯄꯣꯟꯇꯦ꯫ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯉꯥꯎꯈꯥꯏꯌꯨ, ꯂꯪꯈꯥꯏꯌꯨ꯫ ꯇꯧꯕꯇꯕꯨ ꯑꯍꯜ ꯂꯃꯟꯒꯤ ꯃꯥꯏ ꯆꯣꯞꯅꯕꯗꯤ ꯇꯧꯒꯅꯣ꯫ ꯑꯍꯜ ꯂꯃꯟ ꯃꯁꯛ ꯈꯪꯅ ꯆꯠꯂꯣ꯫ ꯔꯣꯖꯔꯅ ꯑꯣꯏ ꯇꯥꯃꯣ꯫ ꯐꯔꯦ, ꯆꯪꯉꯁꯤ ꯂꯥꯛꯑꯣ꯫ ꯃꯈꯣꯏ ꯑꯅꯤ ꯆꯪꯉꯛꯄ ꯎꯕꯗ ꯔꯥꯖꯅ ꯏꯆꯥꯆꯥ, ꯀꯥꯏꯗ ꯀꯣꯏꯔꯨꯔꯕ? ꯖꯦꯀꯣꯞꯅ ꯁꯥꯔ, ꯐꯤꯔꯣꯟꯁꯨ ꯂꯩꯔꯨꯔꯦ, ꯆꯥꯛꯁꯨ ꯑꯥꯗ ꯆꯥꯎꯔꯦ꯫ ꯍꯜꯂꯛꯄꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯝꯕꯤ ꯂꯥꯟꯅ ꯍꯥꯏꯖꯤꯜꯂꯛꯄꯗꯒꯤ ꯊꯦꯡꯖꯤꯟꯗꯅ ꯃꯌꯨꯝꯐꯥꯎ ꯑꯃꯨꯛ ꯊꯤꯟꯕꯤꯔꯨꯕꯅꯦ꯫ ꯏꯍꯦ, ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯗ꯭ꯔꯣ? ꯑꯩꯈꯣꯏ ꯁꯅꯥꯅ ꯊꯧꯏꯔꯥ? ꯔꯣꯖꯔꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯥꯏꯅꯔꯛꯑꯦꯕ꯫ ꯖꯦꯀꯣꯞꯅ ꯔꯣꯖꯔ, ꯑꯩꯅ ꯍꯧꯖꯤꯛꯇ ꯅꯉꯣꯟꯗ ꯀꯩ ꯍꯥꯏꯒꯦ? ꯔꯣꯖꯔꯅ ꯑꯁꯤꯗꯕꯨ ꯀꯃꯥꯏꯅ ꯊꯛꯁꯤ ꯈꯥꯁꯤ ꯂꯩꯅ ꯋꯥ ꯉꯥꯡꯗꯣꯏꯅꯣ ꯇꯥꯃꯣ? ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯇꯥꯏꯅꯔꯛꯏꯁꯤ ꯎꯗ꯭ꯔꯣ?
ꯑꯩꯁꯦ ꯃꯈꯣꯏꯅ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯗꯕꯅꯦ ꯔꯥꯖꯅ ꯄꯥꯕꯨꯡꯒꯤ ꯁꯅꯥ ꯅꯪꯅ ꯒꯥꯔꯤ ꯊꯧꯈꯤꯕꯗ ꯋꯥꯏꯁꯤꯟꯗꯕ ꯊꯦꯡꯖꯤꯟꯗꯕ ꯌꯥꯎꯈꯤꯕ꯭ꯔꯥꯅꯦ ꯑꯗꯨꯒꯤ ꯄꯥꯕꯨꯡꯅ ꯅꯪꯅ ꯊꯧꯔꯨꯕ꯭ꯔꯥ ꯍꯪꯕꯅꯦ ꯍꯣꯏ ꯑꯩꯅ ꯊꯧꯒꯥꯏꯔꯒ ꯅꯨꯄꯤꯗꯣ ꯊꯣꯝꯗꯠꯄ ꯑꯗꯒꯤ ꯅꯨꯄꯤꯗꯣ ꯃꯇꯠ ꯃꯇꯠ ꯇꯠꯂꯦ ꯑꯗꯒꯤ ꯇꯨꯔꯦꯟꯗ ꯂꯪꯊꯔꯨꯕ ꯌꯥꯔꯕꯣ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯃꯊꯛꯇ ꯁꯞꯇ ꯇꯧꯔꯒ ꯀꯥꯈꯠꯈ꯭ꯔꯦ ꯖꯦꯀꯣꯕꯁꯨ ꯃꯊꯥ ꯁꯥꯔꯝꯃꯤ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯑꯃꯒ ꯌꯥꯅꯗꯕ ꯅꯨꯡꯁꯤꯅꯗꯕꯁꯦ ꯎꯔꯨꯕꯗ ꯀꯩꯗꯧꯅꯤ ꯈꯪꯂꯝꯗꯦ ꯔꯥꯖꯅ ꯏꯕꯨꯡꯉꯣ ꯖꯦꯀꯣꯕ ꯁꯥꯔꯁꯦ ꯅꯣꯏꯒ ꯔꯇꯟ ꯎꯅꯕ ꯂꯥꯛꯄꯅꯤ ꯅꯈꯣꯏꯒꯤ ꯑꯋꯥꯠ ꯑꯄꯥꯁꯨ ꯍꯪꯒꯦꯅ ꯆꯪꯂꯛꯄꯅꯤ ꯖꯦꯀꯣꯕꯅ ꯁꯥꯔ ꯀꯩꯁꯨ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯦꯗ ꯀꯀꯥꯒꯤ ꯃꯅꯥꯛꯇ ꯑꯩꯁꯨ ꯔꯣꯖꯔꯒ ꯑꯃꯨꯛꯇ ꯆꯠꯂꯨꯒꯦ ꯈꯟꯕꯅꯦ ꯑꯗ ꯔꯣꯖꯔꯁꯦ ꯍꯟꯗꯛꯇꯤ ꯃꯥꯏ ꯀꯥꯗꯒꯤ ꯁꯨꯡꯍꯦꯟ ꯍꯦꯟꯗꯣꯔꯛꯇꯕꯁꯤꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯐꯦꯠ ꯀꯣꯏꯕ ꯄꯨꯔꯨꯕꯅꯦ ꯍꯣꯏ ꯏꯆꯥꯅ ꯀꯔꯤ ꯄꯥꯝꯃꯤꯕ ꯀꯩꯗꯧꯔꯤꯕ ꯅꯣꯡꯃꯇ ꯌꯦꯡꯁꯤꯟꯕꯤꯕꯁꯨ ꯁꯪꯗꯦ ꯏꯆꯥꯅ ꯈꯔ ꯅꯅꯥꯎꯒꯤ ꯑꯄꯥꯝꯕꯗ ꯍꯪꯕꯤꯌꯨ ꯍꯣꯏ ꯁꯥꯔ ꯐꯔꯦ ꯑꯩꯁꯨ ꯅꯣꯏ ꯑꯅꯤ ꯎꯅꯔꯝꯒꯦꯅ ꯉꯥꯏꯔꯝꯕꯅꯦ ꯅꯨꯡꯗꯥꯡ ꯁ꯭ꯋꯤꯁꯇꯤ ꯑꯃ ꯆꯠꯀꯗꯕ ꯂꯩ ꯑꯗꯨꯗꯤ ꯁꯥꯔ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ ꯍꯣꯏ ꯁꯥꯔ ꯍꯥꯏ ꯁꯅꯥ ꯄꯥꯕꯨꯡ ꯆꯠꯂꯨꯈꯤꯒꯦꯀꯣ ꯏꯪꯆꯤꯆꯅ ꯂꯩꯌꯨ ꯂꯝ ꯍꯦꯟꯒꯅꯨ ꯑꯃꯗꯨꯁꯨ ꯑꯗꯨꯝ ꯀꯕꯨꯛ ꯄꯣꯛꯊꯔꯛꯏ ꯑꯩꯗꯤ ꯂꯝ ꯍꯦꯟꯗꯧꯔꯤ ꯏꯪꯆꯤꯆꯅ ꯁꯨꯡꯂꯩ ꯂꯩꯔꯣꯏꯌꯦ ꯂꯥꯛꯀꯅꯨ ꯍꯦꯡꯒꯩ ꯅꯁꯛꯁꯤꯡꯗꯨ ꯌꯦꯡꯅꯤꯡꯗꯦ ꯆꯥꯎꯔꯒ ꯚꯦꯠ ꯑꯣꯜꯂꯛꯑꯦ ꯃꯁꯤꯁꯨ ꯐꯔꯦ ꯁꯥꯔ ꯆꯠꯂꯨꯈꯤꯒꯦ ꯔꯥꯖ ꯊꯣꯛꯈ꯭ꯔꯦ ꯖꯦꯀꯣꯕꯁꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯆꯩ ꯑꯗꯨꯒ ꯔꯣꯖꯔꯒꯤ ꯀꯥꯗ ꯀꯥꯈꯠꯂꯛꯏ ꯔꯣꯖꯔ ꯇꯥꯃꯣ ꯒꯥꯔꯤꯗꯒꯤ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯂꯧꯁꯤꯜꯂꯨꯔꯣ ꯑꯗꯨꯒ ꯃꯈꯥꯒꯤ ꯆꯥꯛꯈꯨꯝ ꯑꯃꯗꯨꯗ ꯄꯣꯔꯛꯑꯣ ꯑꯩ ꯁꯦꯝ ꯁꯥꯔꯝꯃꯒꯦ ꯍꯣꯏ ꯇꯥꯃꯣ ꯑꯗꯣ ꯀꯩ ꯑꯩꯁꯨ ꯈꯤꯇ ꯇꯛꯀꯦꯀꯣ ꯑꯩ ꯆꯩ ꯅꯤꯔꯛꯀꯅꯣ ꯑꯗꯨꯗꯤ ꯉꯝꯗ꯭ꯔꯦ ꯇꯥꯃꯣ ꯂꯧꯔꯣ ꯑꯁ ꯍꯣꯏꯁꯦ ꯆꯠꯂꯣ ꯂꯧꯔꯣ ꯔꯣꯖꯔ ꯍꯔꯥꯎꯅ ꯒꯥꯔꯤꯗꯒꯤ ꯄꯣꯠ ꯆꯩꯁꯤꯡꯗꯨ ꯂꯧꯕ ꯀꯨꯝꯈ꯭ꯔꯦ ꯖꯦꯀꯣꯕꯁꯨ ꯃꯈꯥꯗ ꯀꯨꯝꯊꯔꯛꯇꯨꯅ ꯁꯥ ꯊꯣꯡꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ ꯇꯟꯖꯥꯗꯨꯗ ꯐꯣꯟ ꯂꯥꯛꯏ ꯅꯝꯕꯔ ꯈꯪꯗꯕꯗꯨ ꯌꯦꯡꯂꯒ ꯍꯥꯏꯐꯦꯠ ꯅꯣꯛꯆꯩ ꯍꯜꯂꯣ ꯀꯩꯗꯧꯔꯤꯒꯦ ꯁꯟ ꯊꯣꯡꯒꯦꯅ ꯁꯦꯝ ꯁꯥꯔꯝꯕꯅꯦ ꯑꯣ ꯅꯈꯣꯡ ꯅꯥꯕ ꯐꯔꯕ ꯀꯩꯕ ꯗꯩꯅꯥꯔꯣ ꯀꯅꯥꯅꯣ ꯗꯩꯅꯥ ꯍꯥꯏꯁꯤꯕꯣ ꯁꯤ ꯅꯝꯕꯔꯁꯦ ꯇꯥꯃꯣ ꯖꯦꯀꯣꯕꯀꯤ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯁꯨꯝ ꯀꯅꯥ ꯑꯩ ꯏꯜꯁꯤꯅꯦ ꯖꯦꯀꯣꯕꯃꯛꯅ ꯏꯜꯁꯤ ꯅꯪꯗꯤ ꯑꯩ ꯅꯝꯕꯔꯁꯦ ꯀꯅꯥꯗꯒꯤ ꯂꯧꯔꯤꯕ ꯑꯦꯅꯤꯅ ꯄꯤꯔꯛꯄꯅꯦ ꯑꯦꯅꯤꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯔꯣꯖꯔꯅ ꯄꯤꯔꯛꯑꯦ ꯍꯥꯏꯌꯦ ꯑꯣ ꯑꯗꯣ ꯇꯥꯃꯣꯁꯦ ꯅꯨꯄꯤ ꯌꯥꯝ ꯈꯪꯅ ꯃꯥꯜꯂꯤꯀꯣ ꯀꯥꯏꯗꯩꯅꯣꯗ ꯑꯝꯇ ꯈꯪꯅꯗꯦ ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯈꯣꯡ ꯅꯥꯕ ꯐꯔꯕ ꯍꯥꯏꯗꯨꯅ ꯀꯅꯥ ꯍꯜꯂꯛꯄꯗ ꯅꯨꯄꯤ ꯑꯃ ꯊꯦꯡꯖꯤꯟꯅꯕꯅꯦ ꯑꯗ ꯅꯨꯄꯤꯗꯣ ꯑꯩꯈꯣꯏ ꯊꯥꯏꯅ ꯀ꯭ꯂꯥꯁ 9 ꯀꯥꯔꯛꯄꯗ ꯀ꯭ꯂꯥꯁ 1 ꯀꯥꯍꯧꯕ ꯑꯉꯥꯡ ꯑꯃ ꯂꯩꯌꯦ ꯑꯗꯨ ꯑꯣꯏꯔꯝꯕ ꯑꯗ ꯑꯩꯅ ꯅꯝꯕꯔ ꯄꯤꯔꯝꯕꯅꯦ ꯑꯣ ꯑꯗꯨꯒ ꯗꯩꯅꯥꯗꯤ ꯗꯩꯅꯥ ꯍꯥꯏꯗꯨꯁꯨ ꯇꯥꯏꯅꯤꯇꯣꯔꯗ ꯇꯝꯃꯛꯄꯅꯦ ꯑꯉꯥꯡꯅꯦ ꯀ꯭ꯂꯥꯁ 4 5 ꯀꯥꯍꯧꯕꯅꯦ ꯃꯥꯁꯨ ꯉꯁꯤ ꯊꯦꯡꯅꯩꯌꯦ ꯉꯁꯥꯏꯒꯤ ꯊꯥꯖ ꯍꯥꯏꯗꯨꯒ ꯂꯩꯀꯥꯏ ꯑꯃꯠꯇꯅꯦ ꯊꯥꯖ ꯍꯥꯏꯁꯦ ꯀꯅꯥꯅꯣ ꯒꯥꯔꯤ ꯊꯦꯡꯖꯤꯟꯅꯩ ꯍꯥꯏꯕ ꯑꯉꯥꯡꯗꯣ ꯑꯣ ꯔꯣꯖꯔ ꯆꯪꯂꯛꯏ ꯍꯧꯔꯕ ꯐꯣꯟꯗ ꯅꯩꯕ ꯈꯨꯄꯥꯛ ꯆꯥꯔꯛꯀꯅꯤ ꯅꯣꯏꯁꯦ ꯏꯜꯁꯤꯅꯦ ꯆꯦꯒꯦ ꯍꯥꯏꯌꯦ ꯌꯦꯡꯒꯦ ꯖꯦꯀꯣꯕꯇꯒꯤ ꯐꯣꯟꯗꯣ ꯂꯧꯔꯒ ꯍꯜꯂꯣ ꯔꯣꯖꯔ ꯑꯩꯅꯦ ꯏꯜꯁꯤꯅꯦ ꯑꯣ ꯅꯪ ꯑꯣꯏꯔꯗꯤ ꯌꯥꯔꯦ ꯁꯦ ꯁꯥꯟꯅꯖꯔꯣ ꯖꯦꯀꯣꯕꯅ ꯉꯥꯏꯈꯣ ꯑꯩ ꯅꯝꯕꯔꯁꯦ ꯅꯪꯅ ꯀꯅꯥꯗ ꯄꯤꯕ ꯑꯦꯅꯤꯗ ꯄꯤꯕꯅꯦ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯑꯣꯏꯔꯣꯏꯗꯕ ꯅꯨꯄꯤꯗ ꯀꯥꯔꯠ ꯌꯦꯡꯕ ꯏꯕꯨꯡꯉꯣ ꯑꯣꯏꯒꯗꯕ ꯊꯕꯛꯇꯣ ꯌꯦꯡꯉꯨꯅꯦ ꯃꯁꯤ ꯑꯉꯥꯡꯁꯦ ꯏꯊꯛ ꯀꯥꯔꯛꯑꯦ ꯇꯥꯃꯣꯅ ꯍꯦꯛ ꯑꯩꯉꯣꯟꯗ ꯍꯥꯏꯗꯥꯏꯅꯦ ꯑꯩꯁꯨ ꯍꯥꯏꯔꯦ ꯉꯁꯤꯗꯤ ꯑꯦꯟꯖꯥꯡꯁꯦ ꯑꯩ ꯊꯣꯡꯉꯒꯦ ꯇꯥꯃꯣ ꯑꯗꯨꯝ ꯐꯣꯟꯗ ꯔꯣꯃꯥꯟꯁ ꯇꯧꯕꯤꯌꯨ ꯌꯥꯅꯤ ꯑꯩ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯤ ꯀꯣꯏꯅꯤꯡꯗꯦ ꯀꯔꯤꯅꯣ ꯃꯤ ꯅꯨꯡꯉꯥꯏꯔꯣꯏ ꯇꯥꯃꯣ ꯀꯣꯛ ꯆꯥꯛꯂꯛꯀꯅꯣ ꯖꯦꯀꯣꯕ ꯅꯣꯛꯃꯤ ꯏꯜꯁꯤ ꯑꯩ ꯑꯉꯥꯡ ꯃꯃꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯄꯥꯝꯗꯦ ꯀꯣꯟꯅ ꯇꯧꯔꯛꯀꯦ ꯅꯪ ꯅꯝꯕꯔ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯐꯔꯦ ꯁꯦꯞ ꯇꯧꯁꯤꯜꯂꯒꯦ ꯍꯣꯏ ꯑꯗꯨꯗꯤ ꯊꯝꯃꯒꯦ ꯇꯥꯃꯣ ꯐꯣꯟ ꯊꯝꯅꯈ꯭ꯔꯦ ꯔꯣꯖꯔꯅ ꯁꯥꯎꯔꯞꯅ
ꯑꯗꯨ ꯐꯖꯕ ꯅꯨꯄꯤꯗꯣ ꯄꯥꯝꯗ꯭ꯔꯤ ꯀꯩꯒꯤꯅꯣ? ꯖꯦꯀꯣꯕꯅ ꯀꯅꯥꯅ ꯍꯥꯏꯅꯣ ꯑꯩꯅ ꯏꯪꯂꯤꯁꯁꯤ ꯄꯥꯝꯗꯦꯅ? ꯑꯦ ꯄꯥꯝꯕ꯭ꯔꯣ? ꯌꯥꯝ ꯊꯤꯅ ꯄꯥꯝꯃꯤ ꯀꯩꯅꯣ, ꯇꯤꯟꯒ ꯇꯥꯔꯤ ꯄꯣꯠꯅꯤ꯫ ꯑꯌꯥ